Nungsirabe Chilinao-sing Ngasidi Koi Punna Haiz amasung Nifas ki Masail sing Louminnasi Nifas ki Masail Hangbada Angang Poklaba Matungi lakliba Aduga Nifas kawi Nifas ki matamdi yam lavada numit nifuni yam dabagidi akaknab matam laite Karigumba pung khaya manatraga pung amakhakti laklam laga lep krabasu madu Nifas ne Ani subada Angang Poklaba Matungi suklak trabasu iruzaba wazib ne Ahum subada Angang di haksang tang khai amahena thoklaklaba Matungi laklabadi madu Nifas ne Mari subada Tha sudriba angang amakarigumba kaiduna taraklabadi tarakliba hakchang aduna hakchangi saruk amakhakta oirabasu mapung faram labadi lakliba adun Nifas ne karigumba hakchangi saruk amafawu mapung fadriba natraga sa khakta oiram labadi lakliba adun Nifas natte Haiz oiba yaraga Haizgi oikragani natraga Istihada-gi oigani Khudam numit humni dagi wakna lakpan natraga mamang thagi hakchang sengkhiba numit taraga mangani sudriba oirabadi Istihada ne Manga subada kariguma numit nifuni dagi hena laklaba amasung hana pokpa angang oirabadi pura numit nifuni Nifas ne ahenba aduna Istihada ne Maramasina numit nifuni hek subaga iruzeraga namaswan bahaugadabane lepa amuk ngaiduna leiroi karigumba hana su angang pokraba oirabadi hana Nifas lakiwa chang numit masing adu khakta Nifas oigani ahenba aduna Istihada ne Taruk subada kanagumbi amagi Nifas ki lakni chang numit kunthani Lazy Adubo numit kunthani su kraba matungda su lakpa leptre Adu oirabadi housing maggusal tau kiroi Numit nifuni su wada lep krabadi pumnamak adu Nifas ne Karigumba numit nifuni dagi henna laklabadi mahausagi numit adu khakta Nifas ne Ahenba makhaina Istihada ne maramasina khudakta iruzerga Numit taranigi namasing adu kaza songadabane Taret subada Kariguma numit nifuni sudringida lep krabadi Khudakta iruzerga namason bahaugane Karigumba iruzabada yamna wagadaba oirabadi Taimum tauraga namason bahaugane Namaz amma fawba kaza thamloidabane Nipan subada Nifas ki matamda chankhiba namasing adudi pura maaf oikhre kaza leitre roza di maaf natte kaza taugadabane Mapan subada karigumba angang ani poklabadi Nifas ki matam ahanba pokpa angang dagi haugani ani suba angang aduna numit tarani kunni ki natraga tha ama ani gi matungda poklabadi Ani suba angang dagi amuk hanna Nifas ki hisab tauroi Tara subada Haiz amasung Nifas ki laklibi nupi natraga gusal wazib oiraba mina masjid ta changba amasung Kaaba Sharif ki tawaf tauba Quran Sharif sokpa amasung sonba jaiz natte Tangai fadraba matamda gilaf ta hapliba Quran Sharif natraga Mathakta fina chingba amana yom sillaba Aduga kobarga pakna tu sindaba tongana lau thoklaba su yaba Pivamda layba oirabadi Sokpa masung thangat pa jaizne Taraga mathui subada Wuzu laytaba mina Quran Sharif sokpa jaiz natte Tawigum masung chinfa sonbadi yai Taraga nithoi subada Lupa paisa pukham amsung tawiz de natraga atopa pot amada Quran Sharif ke ayat idiba oirabadi madushu sokpa jais natte Karigumba khaw amada habliba natraga kol amada thamliba oirabadi
khao amasung kol adu sokpa amadi thangatpa jaizne. Tarahumdoi subada ayat amagi mapung fad wahi khara natraga ayat tangkhai ama sollavadi jaizne. Ayat tangkhai adasu apikpa ayat amaga manadraba matamdane jaiz oiriba ase. Taraga mari subada Surah Alhamdu mapung fana duagi niyatta swanba natraga Quran gi manungda lagliba dua singadu duagi niyatta swanba yai. Tilawat ki niyatta swanba natrabadi guna oiroi. Taramanga subada Nupi masa singba Quran sarif taglibi nupi oirabadi. Hize tawhanba yai matan takpa oirabadi ayat ama mapung fana takpa amasung swanba yade. Tawigumba sung wahi amamam ani hairaga ningsha thadap amasung ayat matek tongan la takpiba yai. Taraga taruk subada kalima amadi darut sarif sonba khudagi maming lawba istighfar sonba amasung atopu wazifa sing sonba da athingba leite. Taraga taret subada Haiz laglingai da namaz matam oirapa Khudingmak ta wuzu tawraga asengma mafamda famlaga Allah gi tasbih tawba mustahabne. Taraga nipan subada kanagumbi amagi mathakta gusal wazib oikhi adubu gusal tawdringai da Haiz laglabadi gusal wazib oidre. Haiz gi hakchang senglaba matamda iruzaba aduna yaragani. Taraga mapan subada kanagumbi nupi macha amada Haiz laglaba natraga Haiz laktrabasu mapuroibaga fangnabadagi tha lepkraba natraga mangda nupaga fangnarubada nungaiba fauraba amasung mani thokrabadi mahag miyoi sure leisabi fare. Namaz rozana chingba sariyat ki ahkam ain pumnamag mahaki mathakta jari tawragani. Khudam ahum asidagi amma fawba fangkhide. Adu masagi punsi sahi taramanga sure. Adu oirabasu mahag leisabi fare. Leisabi singi mathakta jari oina ahkam adu mahaki mathakta su jari tawgani. Miyoi surakpa adugu sariyat ki londa balik fava kawi. Kun subada karigumba pukta leiramba angang tha sudringai da taakhrabadi. Angang adugi khut khong chinna tolna chingba hakchangi saruk ama fawba mapung faramdrabadi gusal kafan kariyamata tawroi. Phi ama khangna yom sallaga kom amada fumzingani. Karigumba angang adugi hakchangi saruk khara mapung faramlabadi sine pokpa anganga chapmane. Gusal tawgani tawigum sung kafan fidi niyam gi matung ina setloi amasung zanaza gi namasu soloi phi amane yomlaga pumgani. Kunma thoi subada pokpa matamda angang makok thoklakba fawbadi hinglamme adugi matungda sire adu oirabadi sine pokpa anganga manai. Karigumba hakchangi saruk ayamba thoklaklaba matungda sirabadi hingna pokpa anganga manai. Makok na hana thoklaklaba thabag fawba natraga khong na hana thoklaklaba khoi fawba adu oirabadi hakchang tangkhai ama thoklakle haina hukum tawgani. Nungsirabe chalinaw sing ngasi ti asi fawba den khangminarasi mathangdi episode amada nika haram oiba mi singi matangda masail khar khangminasi. Allah Ta'ala na aikhoi Khudingmak pu Haijakhriba Wafam khar Asida amal tawbungam bagi pangal thona adu pinabibu oisanu.